Hello mayam, Akhoi family se Super G Mart International Market ta ngasi Emoinu Eratpa numit su oiba 31st December gi eve su oiba nina store kai se New Year Eve am thuna lole adana evening gi nga lai rusi na store da laiba New Year Eve oiba gi rakhang de store ahumuk sure khoi ngasi chatle se nga amatta phangdaba ado mamang da laiba nga kai se ina apamba nga de amata oidre sareng kat ke khan bani ima Emoinu da ado sareng di lairamdre adona mamang da laiba angau office se pom phano kawe si oina lauraga lae ngasi laida katnaba pochai phangdabagi store ahumari chatpane yum halakpada thengi matam se thengjen khidore lai khoramba thengani haina aise hathu laida loina katnaba Athen potse phajana seme adu khuje khoi dhuk thamai tharaga ima Emoinu da pulapna yaiphaminarsi anayek aso apan yaudana 2026 chahi anoba he khaubaga akhoi pulapna yaiphaminarsi haina ima Emoinu da akhoi pulapna mangol niminarsi ka Hai husband nga semba haure hinjang napi semba loinamak ai icha animakna help tawring asi hinjang mathen areng gaisu thongdorina chak thagatpa haurage chak thongba loire chaluk seminarasi steam rice steam pumpkin fried fish Yendemga soibumga ironba spicy bambooshoots uti thongba pompano fish curry mixed vegetable ai husband na thong aine soibumga nga ga thongba bambooshoot cooked with fish and lastly our chakhao kheer rice pudding Happy Emoinu to everyone. Ima Emoinu na thousand bidana anayek aso opan yaudana akhoi pulapna yaiphaminarsi and wishing everyone a happy new year 2026. 2026 tadi health issues laitaba, financial problem laitaba, job loss tawdaba, apha-abada oiba chahi oirasanuka. Ngasigi mathen mayam se thongbada pung ahumuk change wasu ware chak sulame ngangai su chak lambana loire adu akhoi family pulapna chak chaminarage. Thank you everyone for watching my video.